Leshi lembi thausarodre nupi aduna sese ibema nangido sida leirese lupa yankai piramo Leshi lembi paisa du piram laga hanna fawba yinglamdana dukan adudagi thorai ngasi di lairak tusu mi amata chatte ichik chikle tunglomdagi khonjela mana Leshi lembi thanglamba khongthang adu chablep-tuna tapna mamaidu leithorai Bangarasna magi mamangda thazadana leptuna leirami ado kuina yumaduda Bangaras ka punna laiminarakpada nongmata Leshi lembi haina kaurakidabani adubu ngasi itha thazadana Bangarasna magi mitmangda lepdaduna magi maming kaurakpaduda ngayakti masadu haraubo phawi ani du nungsina amana amada yengnaduna lei Leshi lembi de mamitta mapi ira chelai mana khumlaktrabada Bangarasna tapna makha tarai nang aibu warobra hanglakliba wahangdu tabada Leshi lembi de manga chap manai nongmata adumna hanglakani haibadi thazarudabani mapungni shunu shirai kamning basu phaurakle khonjel adu nikna khumai warodi warobagi tiksu leizade warofam sulaite pumnamak laibakda tamlambani yambong dengonda sauningbra saude garigi yum thadoktuna chalibano Leshi lembi pirangna thumatlaba maithonglakta nokfe tawna khumlai wahangdugi pakhumdubu aina pisire yambonggi imunggi awaba thaugai pumnamak aina pugani madugi dama wabiganu yambong nangi kana sulaitre habadai mafam sidana kamaina Sagaygi ibung thokpa magida leibani yambongdi sida kaidawala amano imanaba ma magida la amane oh Leshi lembi tapna chatpa howi Bangarasu tapna Leshi nakanna chatli Bangarasna Leshi lembi Bangarasda haifet yingai yumda chalase Leshi lembi chalambadu khanglep-leptuna Bangarasda ngakna yengai karibo nene hoisu nangna mafam khangkidabadagi yamna wanare yumda halase itha thazarudana punsida tagani khaludaba ngaktani ngasi tariba Leshi lembi harauba nungaiba animak pulle ngasi di maithongdu makalamna Bangarasda yengjarei Bangarasu mabu yengduna leirami makalamna noklamba minok maithongdu imamakshilai mapuroibagi maithongdu nungsine yengze yambong Bangarasu Leshi lembina kari hairakadagi khalli madugi matam henkre numit humni yumdudagi khongthangdoraklabi aini numit humni hanjalaktrabada mina kari hainakhini imasi pabung yumgi ahalairiba singduna aibu inthokpirakani adugidi nang kemta wagano nang yumdugi maungni haiba kanamtana khangdridudi Leshi lembi Bangarasda ningamdana yengai yambong chanabi haiba malayi aigi punsidi nakhoi pumnamakdagi tongale pa masing khangdana semlakpani yambonggi amadi imungdugi damak punsi simadi kathoklage aina yumduda lairubagi wahantoksu leitre yambonggi thamoina khoidazabi yambonggi thamoibasu masa khangbibi laibak phabi mahaktuga punsi chupa yetba yaudana nungaida laiba oibiyo wahai kharasi hairamlaga Leshi lembi thuna makhongdu thangba hokre Bangarasdi leptuna changkhriba mahakpu khamba ngamda yengduna lehawi marol thoktraba milu pirang sintari lepa leitana ingagi nonggo China fanglaba thamoi amasu minoktugi marumda lotliye Bangaras Leshi lembina changkhriba maikaidu yengduna lehawi maithongda nungaitabagi mamisu ude haraubagi mamisu tade Leshi lembi imunglomda changakpada miludu chak ising thiduna leiramle che dukan mi chilambro chilamdiye sese milu mimidu lauraga
Che, kaidaurage, nasa ngamdabro? Kaisum tawdiye. Adudi chakse charase, lambana yadre. Lao. Miludi singzugadu hauna jari. Lashilembi chaktu sasinba iya yade. Ngayaki mamangda thingnakiba, takiba ukiba pumba, mitmangduda tattana urari, tarari. Wakalamada imang mangduna leiringai, chaktu hukpa phawba kauri, magi matawdu ubada, Milu kaidaurabano khanna. Chelaisi kaidaurage chakamta chadrade. Leishi Miluna wangangakpaduda gyan lai. Masadu ithak thakatna khumai. Chai yam chaningdabaini. Aidi okle. Ado kharaga chasan khoba itom chaba talleba. Leishi lembi nokphe tawraga. Ai sangbigese. Leishi lembi Bangarasna mabu lawbala ambaduda harauze. Aibu yambungna yumduda la ohairariba. Aise laibak phai haigadoribra. Laibak thibini haigadoribra. Wafamase ai dazeki da haibana fani. Horen halaga haishirani aibo. Natraga call tobana fagadra. Saksak unaraga haibadi kaise. Mobile doina hairage. Leishi lembi mobile du lauthoktuna Jackie da call tawi. Anirak tawbada pairak trabaduda Leishi lembi tawraroi khalli. Halak aga oina hairige khalli. Mobile do thanamlaga thokige tawbaga Jackie do call back tawrai. Leishi tapna. Hello. Jackie na. Ichal miss call lerame. Kai haninge nangbo. Da Jackie thabak jinbro. Jindiye kaidorage. Ai da Jackie da kainom daizage. Haima hayu kaidorage dubo. Yambung do thengnei. Aibu yumda halasi haye. Mabu warobra haina su hangami. Maibu lawbala ami. Na thamoiduna bu yaningabo. Leishi lembi do khumdre. Ichan, ai horen halaga fazana wari sarasiko. Asi hairamlaga Jackie do call do kakre. Thamkre ne. Somdana Anitana Miranda Auntie kaidorage Chakodri faudi chakum changbata hoidine Kaino haisibo aduna mo kanana hariba Masi maita ikhoigi thainangaidagi chatnarakpani adubo kanagumba imung kharadadi masi tungoina basu yauri adubo imung asigi Paripuridagi chatnaraklaba nauna yum palakiba mauna mangani chakodri faudi chakum changhande Madu tawhidiko Miranda do sauningna chakumdagi fet lauduna thokre Anita nokfet tawraga Nangna niti ningom chumna thamoi sena khangzadaba oiramladi phaba adu sunate taklabadu fet lauduna thokrene kaya da khitnaribano Miranda do suktoklaga makhoigi kada changai Bangarasna kaidore aina chak thongge na changubane Auntie naibo chakum changba yaroi kaina thina ngangi. Auntie na ba mingoda thina ngangi ba adu sunangonda. Dadagi se aibu thazadabra. Aina chintiram ni siro. Yare. Nangdinga sina chaka thongge khalai sina kaige. Aise suning da biya malu rabo. As ado auntie na ngangbo ba. Minai moina hangka na ngangaga dada nai ngon haidu bu kaino. Bangara sauna. Abem. Miranda do khangprek khangi. Kari wangang sangang no. Nangda dumai harakani haibadi ai thazarudabani. Auntie ase yumsigi maru aiba misakni. Ahalda dumba wangang sangang do matung aibu tahangano. Miranda do taptharai. Da saurano ba ai soikreba matung hairaroiba. Yare. Namidangdu Anita na cha ising thonglaga mayamdu puna chaminare Pakasanadi mayamgi marakta chaba yaude Mahadi tongana magi kada chai Pung nipan tarakpa dwaida Jackie do halai Miluga laishigaso hanagu mabu ngaiduna lairami Miluna Tamo gi office halakpagi matamse nutigi hek thengi karambo office no khangdeba Chan nangbu yada tawrini Ai sungan nani halak na bohana bani hekta yada ba
Laishina Milu tamo waramani Firoga hongtuk charasano Chan tamo suwari ngasidi Potharage ko Noi shutum na batoro Asi hairam laga magi ka da changkre Milu ga Laishi gadi ingangak ni yingne Milu na Laishi da chirol tawrai Che tamo se matu kaina bagi sakta manra huzikida Haidi khangdi Hangusira ngamara Ani du zekigi maramda kanda nainari Milu na hai nupi kaina bagini Laishi lebi na hai office ki matha sa bagini Ani du mara yetna na tumthakre Ngasidi mangani chakauba numitni Miranda di ayuktagi hore langba Yumdugi mapuni haiduna thabak kamta yaudre Make semduna leiri Indirasu kitla yawi Pakasanadi tasingna chakaubasi chatningdrabani Maya mamangda phajade khanduna chattabadi yadre Miranda du makeup artist kauduna keba loire Bhangarasdi hausi fawba loishindre Miranda na Da thenge hausi polo loishindre se kaigino da hana chatawne Nangi loishandawado adum loishalo aidi kuiroi Aseba amta loishiluroba Bhangarasdu hainingdana loisilaga thorakle Barton fanglaba singsu loina thungladuna khara amadi chatpa hokre Bhangarasna tongliba kardu Andrew na thawi Mayamdu chaba honare Bhangarasdi chaktu chakhoma ma phawba hopte Masadu mafamduda kuina sulainingdre Lena Bhai kedorage chakamta sadrade Nasangamdabra Ai chakse chaningba pokteda Chakhoma ma toirabasu chawo phate hainabane Bhangaras khomde lensu kaidorabano khalli Somda Miranda di harausabada loire Tauribe style duga London da lairingaida aduki matik changkhona lemsabini Adubu hausikti pumon ole Punga matarakpa dwaida loina halaknare Miranda di lehauri Lensu Bhangaras da hallagi hairamlaga chatkre Bhangaras di mayum hik yaubaga Firol du hongtoklaga hatu Andrew dagi gari so du lawduna thokre Andrew di ingangangna Bhangaras na gari thawkhibadu yengduna lehauri Andrew na Kaino asigi drubasa sina tawrisina ngawbur kaino masak asi ubaga khoida hekta sawningakpa tangai fadabagi loinarabane funing mana khutse mareng chatleba kanade sidaidi chakauba suloiramina thabak su komane Madam Laishibu soidane thigani Bhangaras gari du yangna thauduna khurai rom da haidarei ngarang Laishi lemina leiramba dukana dudagi mapadu khara hendoklaga gari du khami ngayakti sum Laishi lembi thorakpra haiduna ngaiduna lei pungkhai amamuk ngairaba tungda kanararoi khanduna mayumda direct changlagi haiduna lakpada gate tu hanglaga Laishi lembi thorai Bhangaras lairibadu bhab oirudabana hanna yenglude dukalomda chatli Bhangaras na Laishi lembi mamaidu sat on thoraklaga mamitu lau thorai Yambong ai nangbu lawba laibane Yambong aigi fire ngarangna khangankre ai yumadu amuk hanna khong thangjilaklare ai bu lawba lakpu oirabadi Yambong khanbikro kai ba hojikida nangna yum leitaba miro migi mayum sida lairise laite aigi yum laite adubo mapamase aigi yumni nang Yambong hanna batawbiro namisu tasilai migi mangda phajadi nang se mong natro hayo nang kanana chasila karigino Yambong na aibu yumdu da halakpa pamliba masigi pakhum hana pibiyo nang si aina puningma mafamda pugani masida nang nangmai mathau tadi isagi apamba lambida aina khong thangani Yambong na aibu puningma mafamda pubagi matik sunati Bhangaras tu Laishigi wahaiduda khoidau aroibida sawningakpa haibadu oiri mayadu chiklaga kari matik nati haba nangase aina mamal piduna laikhrabani khangaba aina nangbu puningma mafamda puba sananingba moongda sanani yam thuna mangthang hairakliba wahaidu tabada
ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯚꯪꯒꯔꯥꯖꯇ ꯌꯥꯝ ꯋꯥꯔꯧꯅ ꯌꯦꯡꯉꯛꯏ꯫ ꯚꯪꯒꯔꯥꯖꯇꯤ ꯂꯩꯁꯤꯅ ꯌꯦꯡꯉꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯅ "ꯐꯔꯦ, ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯩꯗꯤ ꯅꯣꯏꯅ ꯍꯥꯏꯕꯇ ꯌꯥꯒꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯕꯨꯡꯗꯨꯗ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯉꯝꯃꯨꯏꯌꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ." ꯂꯩꯁꯤꯂꯦꯝꯕꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯖꯦꯀꯤꯗ ꯀꯣꯜ ꯇꯧꯖꯩ꯫ "ꯍꯦꯜꯂꯣ ꯏꯆꯟ, ꯀꯩ ꯂꯩꯔꯦ?" "ꯗꯥ ꯖꯦꯀꯤ, ꯌꯥꯕꯨꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏ." "ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ." "ꯗꯥ ꯖꯦꯀꯤ, ꯃꯇꯝ ꯈꯔ ꯅꯆꯟꯕꯨ ꯁꯪꯖꯐꯝ ꯄꯤꯕꯤꯔꯝꯕꯒꯤ ꯅꯆꯟꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏꯌꯦ." "ꯏꯆꯟ, ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯟꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯣ." ꯂꯩꯁꯤꯂꯦꯝꯕꯤ ꯐꯣꯟꯗꯨ ꯊꯝꯂꯕ ꯇꯨꯡꯗ ꯃꯤꯂꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯩꯁꯤꯅ "ꯆꯟ." "ꯆꯦ, ꯀꯩ ꯍꯥꯏꯒꯦ?" "ꯆꯦꯁꯦ ꯌꯨꯝꯗ ꯍꯜꯂꯒꯦ, ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏ." ꯃꯤꯂꯨꯗꯨ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ꯫ "ꯆꯦ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯗꯥ ꯖꯦꯀꯤꯒ ꯑꯩꯒ ꯀꯥꯎꯊꯣꯛꯀꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ?" ꯂꯩꯁꯤꯂꯦꯝꯕꯤ ꯃꯤꯂꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯗꯨꯅ "ꯗꯥ ꯖꯦꯀꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯁꯤꯗꯁꯨ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯤ꯫ ꯆꯟ, ꯆꯦꯆꯦ ꯊꯦꯡꯉꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ." ꯃꯤꯂꯨꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯈꯥꯝꯕ ꯉꯝꯖꯗꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯤꯂꯨꯁꯨ ꯂꯩꯁꯤꯕꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯚꯪꯒꯔꯥꯖꯇꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯆꯟ, ꯅꯥꯗ ꯌꯦꯛꯇꯅ ꯐꯖꯅ ꯂꯩꯌꯨꯀꯣ." ꯃꯤꯂꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯚꯪꯒꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯚꯪꯒꯔꯥꯖ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ "ꯀꯥꯔꯣ." ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤꯗꯨ ꯀꯥꯔꯦ꯫ ꯚꯪꯒꯔꯥꯖꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯌꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯏꯟꯗꯤꯔꯥꯕꯨ ꯀꯤꯖꯔꯛꯏ꯫ ꯁꯣꯝꯗꯅ ꯏꯟꯗꯤꯔꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞꯇꯨ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯚꯪꯒꯔꯥꯖ ꯂꯩꯁꯤꯂꯦꯝꯕꯤꯒ ꯄꯨꯟꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯏꯟꯗꯤꯔꯥꯗꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯏꯟꯗꯤꯔꯥꯅ "ꯍꯩ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪ ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" ꯂꯩꯁꯤꯂꯦꯝꯕꯤ ꯇꯞꯅ "ꯏꯃꯥꯁꯤ." "ꯀꯅꯥꯒꯤ ꯃꯥꯁꯤ? ꯍꯥ? ꯀꯅꯥꯒꯤ ꯃꯥꯁꯤꯅꯣ?" ꯚꯪꯒꯔꯥꯖꯇꯤ ꯋꯥꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯄꯨꯂꯞ ꯊꯣꯔꯛꯏ꯫ ꯑꯅꯤꯇꯥ, ꯄꯀꯥꯁꯅꯥ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯁꯨ ꯉꯛꯂꯤ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯟꯗꯤꯔꯥꯅ "ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯈꯨꯝꯃꯣ!" ꯂꯩꯁꯤ ꯇꯞꯅ ꯀꯤꯖꯅ "ꯏꯃꯥꯁꯤ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ." ꯏꯟꯗꯤꯔꯥꯗꯨ ꯁꯞꯇ꯭ꯔꯒ ꯇꯧꯔꯒ ꯈꯨꯝꯃꯛꯏ꯫ "ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯨꯝꯒꯤ ꯃꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯟꯖꯤꯜꯂꯛꯇꯕꯗ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ, ꯑꯗꯨꯒ ꯇꯔꯥꯏ ꯇꯔꯥꯏꯅ ꯎꯁꯤꯠ ꯊꯧꯏꯗꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯂꯥꯛꯏꯅꯤ ꯀꯥꯏꯅ." ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯚꯪꯒꯔꯥꯖꯇ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯚꯪꯒꯔꯥꯖꯇꯤ ꯂꯩꯁꯤꯂꯦꯝꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯏꯟꯗꯤꯔꯥꯅ "ꯍꯩ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ." ꯄꯀꯥꯁꯅꯥꯅ "ꯍꯩ ꯃꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯐꯖꯅ ꯋꯥ ꯉꯥꯡꯅꯁꯤ, ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯀꯣ." ꯏꯟꯗꯤꯔꯥꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯍꯟꯕꯅꯣ? ꯃꯁꯤꯒꯤ ꯑꯣꯛꯇꯕꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ." "ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤꯀꯣ, ꯑꯃꯨꯛ ꯍꯥꯏꯕꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ." ꯏꯟꯗꯤꯔꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨ ꯇꯥꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯂꯩꯁꯤꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯤ꯫ "ꯍꯩ, ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯚꯪꯒꯔꯥꯖ ꯃꯣꯡ ꯍꯥꯗꯅ "ꯃꯥ ꯑꯩꯅ ꯄꯨꯔꯛꯄꯅꯤ. ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ. ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯇꯤꯛ ꯅꯠꯇꯦ." "ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤꯔꯟꯗꯥꯅ ꯀꯝꯗꯧꯕ?" "ꯃꯥꯁꯨ ꯂꯩꯁꯅꯨ, ꯆꯞ ꯃꯥꯟꯅꯩ.
ꯂꯩꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯆꯥꯎꯅ ꯍꯛ ꯂꯩꯌꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯂꯩꯔꯝꯕ ꯃꯤꯔꯟꯗꯥꯗꯨ ꯕꯪꯒꯔꯥꯖꯅ ꯂꯩꯁꯤꯒꯤꯗꯃꯛ ngasi ichang thauna leplakpasida khambanba sauningmana thalle pakasana di machagi wadu tabada nongfet tawi indirana sana chana bi haiba malai ne numit nini humni manguraba nupini ne mase nang madu khangdabro adu kaidorage swaida pulap thupsilase bangaras wa makha taramdana leishigi khudangdu ta paiduna chinglaga imonglomda pusinduna changkhre Mirandaga Indiraga du sauna changkriba ani dubu yengduna laihawi lairiba taidusu maya kaduna makoibu yenghawi Bangaras laishi lembi nahana lairamba ka aduda pusinbirei laishi Bangaras na pairiba magi makutu lauthoklaga Yambong karino ngasi yambong na tawriba sibo lairamo duda wadu makha taramdana amuk thokre Laishilembi wakalda as kaino aina ngasi urisibo yamung na igidama ngasi wangangbiba Bangaras tu makutta chak hapa plate ama paiduna changai madu ubada mamitu lauthoklaga Bangaras tu yengai Bangaras na kaino kaibo mayam di janaramani nangsu chathoga potharuko Bangaras su thokre laisisu amo wakal tawrai kainu mi no ngasi sibo yambung sibo ngasai na ibu thamoi thinba makai chaibi aduga mukna aigi mi changda wangangbi nate yambung gi sibo ai sibo nushira izalo nushira moida kaisu durba sasinabu laisilembi Bangaras na purak lamba chak tu khara charaga kolik tu loishille Somdana Indirana Imausidine karimta khanganuse ima leiribasidi Mirandana Imase ai kemta khandeda masu yumsigi mauni chamanaida karigi manabano nanga maga yam khenai aigi maudine ama khaktani Miranda mathamoida harawi ima adumaina haibinuba ai penthokpa tamlage ibe manangse pangida ko Napuroi bana topa nupiga laikibaduro nangna penthok tawrise Ima hai panganu ko nangsingu ko Mayam pumnamakna tumnakraba matamda Laishilembi Anitagi manakta lai